Murray Pau. Lagiba Tankun Mangadagi Inter District Bus Service Samadi, City Bus Service Chief Minister and Birena Hudugani. Manipur ki Home Guard Personnel Singna Matik Sabat Tolop Piu Haiduna, Nasidagi Kongjang Sangshin Bahu Craig. Amadi Sangai Kanana Bagi Matang Dakai Bulam Zaugi Akoi Bada Lady Bakunja Singi Oiba Nigi Consultative Workshop Pang to Craig. Krumjade ISTV Pauming Tabiri Mutaram Nokchare Hozima Pung Pau Lagibatang Kun Mangadagi Inter District Bus Service Samadi City Bus Service Chief Minister and Birena Huduk Lagani Masigi Matanga Transport Commissioner M Lakshmi Kumar Nangase Secretariat Conference Hall da Pangtokpa Paumisinga Unabada Fundo Kibada Incholu Singani Ahumda MSRTC Mutkibadagi Private Party Singna Transport Ki System Asi Achobu Mateng Pangduna Lakle Sarkar ki Pandam Di Mateng Asida Sarkar Suyok Sinduna Hena connectivity Fagat Hanbaduni Haike. Transport Director C. Atar, Deputy Director B. K. Sarma, Amade Traffic Police Ki Makok Thongba, Official Singna Sarugya Kibatoro Maduda, Commissioner Lakshmi Kumar na Makata na Haikibada, Paket Dauri Batabagasi Achoba Challenge Samani, City Bus Ki Oina, Semi Low Floor Bus Mari Sizinaduna, Kumbalampag Interstate Bus Terminus Tagi, Bus Ani, Amade, MSRTC Leramba Mafam Masidagi Bus Anina, Route Marida Thagani. Inter District Oina ISBT Dagi Tongan ba Route Tara Marida Bus Thagani. Haudopan Numid Asigi Oina Di Miam Dagi Bus Bara Loroi Matung Tarakpada Bara Kaya Yamna Loga Dagi Haibadu Miam the Kangalagani. Numid Asidagi Kumalampak ISBT Su Formal Oina Sazinaba Hauragani Haike. Sudum Inter District Bus Sekoi Chile Kugi MSRT Shina 2003 the Tupsen Ramatunda Huzik La Iwapamna State government na yam chawba yam bold decision lorga anubu government sigi makhada koi arapa remote and difficult areas se masiko state masigi shares yam lorga koi bus service hose habagi pandam duni koi bus tara gumba koi anubu leina ba tori bus krasje koi tang ko manga sida koi honorable CM na koi launch torga koi madugi kanu se hojagani Manipur ki Home Guard Personnel Singi Tolop Matiksa na Piu Haiduna Masagi Duty Levelaga Kongjang Sangshin Bahu Kre Manipur Home Guard Employees Welfare Association na Sinduna ngasi kay Sampat Lairen Bi Laibungda Wakanifam Chatakre Association ki General Secretary KS Inawina Insolis ngani tara mangagi Mars Marida India ki Home Guard Kudingmag Police Constable Singa Manana Tolop Pinaba Supreme Court na Yatang Pike Court ki order si Manipur da Chana Dabadagi Association na Manipur High Court ta Wakat Ke Court na sahiya sige January 13 da tha ahungi manungda Manipur government na Supreme Court ki order thabakta onthok na bakhangan ki adubu mikhal na maram oiraga thabakta onthok tabadagi court ta amuk wakat ke court na June tang 3 ta thabakta onthok tabagi maram pirak na ba Manipur sarkar da khangan balai khrabani thagi tolop lupa lising manga ka phangba sina Home Guard sing hingam da bagi phibam da leire hari akoi Home Guard se thim baga akoi yara roi ha bagi kanu sim dal la bane akoi sira su yare akoi haksang tangkai sira bane hojik se hai na tagi akoi awaba wer bane aduna akoi na Manipur sarkar da akoi na haijeningi je lengak ta akoi na haijeningi je Supreme Court ki order Manipur High Court ki order se Chana hange haibra chana loi haibra pige or piroi ani sigi manungda amakatang haibiraga adum makatang haibiraga di piroi haraga su okay akoi ayi bawaina adagi pigane haraga su karam manu mithada court na tagraba wafam si implement su tau tau dana laibasi akoi lari haijadraga su yam satina nuai taba ma phawre haiba wafam se ai thamjari Malengi mapamatai da phangdaba kebul lamjau khakta da phangliba sangai kanana bagi pandamda National Park asigi akoi bada khundari ba miyam Singapuna amana amada akai ba pidana matau karamna leminagadagi haibagi matangda nimit nini chatarakiba site level consultative workshop Kodak Awang Community Holderation Kre Wildlife Institute of India Dehradun amade Forest Department ka puna sinduna pangthokiba program aduda DFO Arun RS Wildlife Institute of India ge scientist Jet Dr. S.A. Hussain Institute asigi scientist Dr. Ruchi Badla amasung Unique Wildlife Protection Committee के advisor Babu Irengbam Wildlife Activist MD Yai Masusarugya के
पार्क असगी अकोइबदा खुंदारिबा बिष्णुपुर डिस्ट्रिक्ट की मनुंग चलिबा खोडाक नोंमाइकोंग इथाई वाकोकपी इम्फाल वेस्ट की मनुंग चुन लेरिबा फौगाक चाउ सेकमाइजिन लफुपात तेरा कोमला खोंगी स्टेट होल्डर खुदिंगमक का लोइनना संगाई कननबा खननैनके खुंजा सिंगी माइकेदगी नेशनल पार्क असगी मनुंगदा लाइरबा मियामना चंगबदा अथिंगबा थमलगा गवर्नमेंटना हिंगनबा अतै पाम्बई पाइखलगलिबा थौरांग पेनिंगाई ओइदे संगाइसु हिंगबा अकोइबगी मियामसु हिंगननबा थबक लखतहनिंगी पार्क असगी अकोइबगी फेंसिंग लेतबना तांगलबा सा मखलसी मनाक नकपा युमसिंगदा फावबा संगशिलगलिबा असि यंगसिनहनिंगबगी अपाम्बा फोंदोखे डॉक्टर एस.ए. हुसैना संगाई कनबदा पार्क असगी अकोइबदा लेरिबा खुंजासिंगनासु अचोबा थौदांग लौबदगी खुंजासिंग यावना वातानबगी थौरमसी पांगथोकपनि हाइखे All people should come forward to save Sangai, to save their pride, our state animal. The new government has come with lots of mandate, and it is the time that they help the community to come forward and save Sangai, to save their own pride and their own respect. Food Safety and Standard Enforcement Wing Imphal East na ngarang pangai khundrakwam amadi Kumidok area da drive chathaduna hidak managi potlam amadi Myanmar romdagi pusilakpa potchai sing punna lupa lising yang khairong gi pot fagat kre Kumidok ta mawong tadana hanglamba Manas Bakery sil tokre hari Kangpupi district ki Chuilang area da Veterinary Department ki official singna sa san sibagi report leiti haina phongdok kiba wafam adu lamdam adongi miyamna yaningdaba phongdokle area sida makhong maregi leina ama sandorakpadagi sa san chamagi mathakta sikre hari Kangpopi District Headquarter da Pangthokpa Paugi Mifam Amada ADC gi Executive Member BP Vikas Vasdetna Leina asi sandorakpadagi miyamna thamoi sokna leidingai da Veterinary Department ki official singna asigumba wafam ama phongdorakpa silaibak thibani State Government na mafam asida dai te pubang amba team ama tharaktuna phibam asidagi lakshinana ba puning singshile Kangpopi gi Deputy Director Mawani na clarification note si asiba leite masi fall ni haina thopirapasi masi area gi oina aduga area gi public amasung koi gi honorable MDC ohumna yamna nungai taba makoi matakta thamninge Kumbi Kendra gi MLA S Birana mahaki local area development fund dagi hauji thabak suriba amadi sugadaba mafam sing yengsinkre Miyamna Khangna Beneficiary Committee Singda Haktengna Work Order Amadi Cell Tabak Suriba Singda Kusinakre MLA S Birana Kendra Sida Paikaliba Tongan ba Sakut Taurangi Tabak Sing Miyam da Khangan Ke Kendra Sigi Damak Government Thadarakliba Senfam Sing Mawong Chumna Miyam da Yohanduna Transparency Laina Tabak Tongna ba Hunari Haina MLA S Birana Fongdo Ke ISTV News na Moirang Kumal Lekai dagi Handa Council Loba Class 12 exam da Science Stream gi Taruk Suba Position Tarakiba Vishwanath Konjeng Bangi Imung Manungi Awat Pakaya Mayok Narabasu Mahaki Khona Bakan Bagi Wari Sandokraba Matungda Moirang Pharin Bam Lekai dagi RK Jitona Mahaki Maikai dagi Lupa Lising Ani Piduna Puning Thagut Kre Sahiya Machukna Vishwanath ki bank account da Tha Kudingi Lupa Lising Amamam Su Hapkani Hari Manit Komadi Manitron gi Chairman Oiriba Dr. Y. Radeshambo All India Radio Imphal gi approved drama artist na taram na okre Palace Getalaiba Manipur State Film Development Society gi preview theater da pangthokiba thawamaduda All India Radio Imphal gi director Dilip Mayangbam drama gi program executive Gitchandra Sharma su sarugya ke MLA Radesham radio artist singi damak mahaki maike dagi su angamba mateng pangani haike Ukrul District ki Litan Police Station gi manung chanba Litan Sarekhongda grocery dukan famduna Laiba Khundrakam Ningol Bimola Chayang Khemari Apopa Lekidraba KS Gulam Chat Itam Nungoi Maning Lekai dagi nupi amangarang Magna dukan famliba Litan dagi chingna ningai oiba mawongda mafung khangdana mangkre hari Thaudo asigi matangda Itam Nungoi Maning Lekai da ngasi miyamgi bifam ama famduna JC ama semkre JC ki convener Khundrakam Sanayamana ngasi Manipur Press Club ta pangthokpa pawmi singa unaba amada phongdorakpagi matungina ngasi dagi thana numit humni gi manungda mari lainaba singna thabak oina Paikhalaktrapadi J. Shina Imphal Ukrul Lambi Thingbatana Tana Tongan ba Khongjang Kaya Changsilagani Haike Akoi ki JC gi maigai dagi thamningbo famdi kaigumba maku hingibra natranga sibra haibdu department sing mai renaba punmana ming section biduna hariba asibu mateng pang biduna bimula bu thibada
ख्वाई पुनमकना मतेंग पांगबियु हाइदुना जेसी गी माइगैतगी हाइजरी हंदक मणिपुर की मफम कयादा नोंग लेप्तन चुबदगी ये स्कूल केंद्र की मनुंग लैरिबा निंगथेम पुखरी मखा लैरक वांखै अयांगपली रोड योंगनान लैरक अमदी वांखै मयुम लैरक की अकोइबदा युम चहुम हुमुद्रामु इसिंगना थुमजिनबदगी वार्ड नंबर 10 की मेंबर अथोकम ओंबी बोविना इम्फाल ईस्ट की डीसी अमदी एसडीओ दा मरि लैनबा चेचांग सिंग पिसिंदुना इसिंगना थुमजिनलबा युम सिंगदा सरकार की फंगफम थोकपा चेंग अमदी हवाई पिबिनबा हाइजरुबदा माग मसा याउना एसडीसी हेडक्वार्टरना इसिंगना थुमजिलिबा मफम सिंग अदु इंक्वायरी तौरबा मतुंग फंगफम थोकपा चेंग अमदी हवाई डीसीना पीरगनी हाइना अयाबा पीरबा मतुंगदा कनागुम खरना इसिंग मयेंग ताक्रे हाइदुना कंप्लेन तौरपदगी डीसीना फंगफम थोकपा चेंग अमदी हवाई पीररोय हाइना फोंदोरपा से अथुबा मतमदा मरि लैनबा अथॉरिटीसना मियेंग चंगबियु हारे हाइरा आगा आइबु प्रजा मियाम ममांग आइबु इकाइबा नंगहनबिबसे सिजे मरि लैनबा अथॉरिटीना मासी मियेंग चंगबिरगा असुमरान थिदोकपियु मंगोंदा कंप्लेन तौरमिबा मिसिना कनानो हाबदो मयेक सेंगना प्रजा मियाम द खंगहनबियु नत्रगदी अयाक्ति राजनीति तौबनिना आइगी तुंगी लंबीदा लोइना असोइबो ओइरगनी हाइदना आइ मयामगी थोंगदा हाइजबने बदरुर रहमान फाउंडेशन ना कायरंग खोमिदोक जिला परिषद ना कोनबा मफमदगी अहल ओइरबा लुखराबी मियामगा मिमानद्रबा अमदे माहिरो यावना मियोय निफुदा पेंशन सेंफम येंथोक्रे पांगैदा लैबा 100 फ्लावर हायर सेकेंडरी स्कूल दा पांगथोकिबा थौरमदुदा फाउंडेशन असिबु लिंखटलिबा इम्फाल ईस्ट की अध्यक्ष बदरुर रहमान ngasi yenthokliba senfam asi government na piba tongan tongan ba pension di phangba yaraba adubu yahodaba miyoi sing khangatuna pibani senfam asi chai khudingi pinana ba konagani haike Brahmapur Thangapatagi Aribam Rikesh alias Jinkobu Police na KCP War Group ki miyoi ni haiduna phakibadu michamni atubada thadokpiyu haina wakanifam amanga si Thangapat machinda chatakre lamdam dugi maya paibi singna chatakiba wakanifam aduda nupi amana thawong si yaningde maki maral karino khudakta thadokpiyu haike ni hairaga mi di phada dana angang je ona taina phabi gare aduga hajingna magi maran je magonda pichandana खबरदा करीदा हापीरे मसी कोई प्रजा कोइना लकाई कोइना यानिंगदे मरा लैजदबा अंगांगदो तुबा मतमदा थादोकपिरओ Center for Performing Art and Culture Khabamna Sinduna Rasleela gi festival amangase lamyan basangna pangthokre thoramadu Padma Shri S Thanil Jain Manipur Dance Academy gi Guru M Saitabamana saruk yake Ipaipu singna thambiramba culture se ngasigi nha singna ngak sendrabadi nong magi marai chaitharak lagani haina Padma Shri S Thanil na haikre Lofam amadi wetland kanana Chief Minister N Biren gi achetpa firep Manipur miyamna sogatpam thoi haina Maitai International Civic Action Network na thadorok pacharol amana khangalakle hauzigaten babem thalokjare Ladies Fitness World Keshambat Junction Tidim Main Road Ihan hanbo oina hangdokjaba nupi khaktagi oiba fitness center ni Fitness center asida aerobics zumba amasung makhal khudingi bodybuilding equipment su thamjari adomna adomgi convenient oiba khudong jaba matam ama yenglaga sanaba lakpiyu Bhai Gurudas Group of Institutions Sangarur Punjab na students khudima ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafam ni education piba khatang natna hayengi yumbiro putokwa institute ni Masidi suara jengge मुझे कर लिया सीधी योची नहीं है मसीगी योची तता तिस्कोनी ने अदुदी सनागी मोहट यांगन सिंबे यांद्रे Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Hakchangi labor soratpadagi producing attaba hakchang chutharba tumba chaba yaraktaba khung hama numayaktaba singidamak amatta nayaba upaidi jolip syrup amasung jolip capsule gu changi sinabiyo Break matung na may mutaram nokchore.
Konthozam Kendra gi MLA na Kendra sida hana MLA oiramba ke sarat ki mathakta tengi matangda sirak liba maralasi matik saba praman pidrabadi an gi thongda wakalagani haina hana gi MLA ke sarat na ngasi mahak ki mayumda pangthokpa pawmisinga unabada phongdokre mahak masana agensinga manaraga cheng hurali haina MLA Ranjan na hairiba wafamasi praman ga loina na puthokadabani haike media gi thongda ISTV gi thongda lalle haina haijadragadi aina mon legal gi mateng loduna abo action logani mateng ko busu bo thodok se thok tanaba kidamakta department gi lay deswa sing director sing superintendent sing na fazana properly thabak to bi haba ai wafam jima ai thamjage Manipur chapter of Loktantra Senani Sanghana Sinduna Emergency Warrior Singbu Ikai Kumnaba Utpagi Thorum Ama Thangmi Banda Leiba Ima Kuntukan Bisanglenda Pangtokre Thorum Aduda Manipur University gi Vice Chancellor Adya Prasad Pandey LSSK Convener Govardhan Prasad Atal Amadi LLS Manipur gi President M Ibotombina Maru Ibamir Singwena Sarukyake Convener Govardhan Prasad na Ingso Lisingama Chamapal Humudra Mangada India da emergency Lautokiba Matamduda Thawai kat kiba masung thengna kiba awabasing ngasigi mirolna ningsingba oina thoromasi pangthokpani haike इन सब राज्यों में सरकार इनको स्वतंत्रता सेनानी की के समान सम्मान देती है, सम्मान निधि देती है, कहीं 25,000 रुपया महीना, कहीं 15,000 रुपया महीना, कहीं 13,000 रुपया महीना देती है और मरने पर स्वतंत्रता सैनिक के जैसे उनको सम्मान के साथ संस्कार किया जाता है। Kuntaruk Subas Sector Assam Rifles ki Makada Leiba Taramathu Subas Assam Rifles ki CAP project ki Makada Construction Weaving Center Ama More Ward number 2 Mission Vengta Sanana Bathokrabasu Sayam Helaba Fawada Contractor Asang Komna Thavak Amata Pakatababu Marilainaba Singna Yingsin Biu Haina Mission Venki Chief Zilmang Tokthang Fundurake Mission Venki Weaving Center se 11 Assam Rifle dagi ni bado hojik phau contractor Assam Asang Kom haidana mana ngasi phau sabidre sahi ma hilakre adu maraboidna concern authority na si yingsin bi hoidna appeal tawjari Amaramda CAP project ki Makada water supply scheme ama Technopal gi V Bongjang village da sanana ba contractor Asang Komna nung lengoi khara thadaram laga ngasi phau ba saba hodre hare Amaramda contractor sina khunna sida piramba solar light mapan adu battery pikpana matam sangna sijinaba yadre hare KNF ki mioi kuntaruk phajinduna thamlibasi athuba matamda thadokadabani haina nupi kaya na ngasi kangpupida wakan from tatakre sarkar na miyeng sangduna makhoi bu condition amata yaudana thadoktrabadi hena kan makhongjang sangsingani haina wakan famadu da sarugya ki nupi amana phongdokre Apun ba nupi lok Anul Bisnupur district ki tarani thorak suba mapok kumon thoram ngase Bisnupur da laiba kyamba sanglenda pangthokre thoram adu da lok ki president L Pramo All Manipur kan ba imalok ki president P Sakhi All Manipur Tammi Chingmi Apun ba lok ki president L Momol Leima amade tongan ba civil society organization kaya gi mi singna sarukya ke Momol Leima na hai ke bada aikoi masel amata oina punna thabak tawminarabadi hiram kudingmakta mai pak ngangani hai ke Nambor Kendra gi manung dalai balai mapopom kunpam dangas dagi nimit mangani chukna chathagadaba photo exhibition nama hokre Directorate of Advertising and Visual Publicity Ministry of Information and Broadcasting Government of India gi makhada pangthokhibani tharamadu da pradhan yauna mari lainaba mi kyana sarugya ke program coordinator Deepak Kumar Sarmana photo exhibition asiga mari lainana wafung kaya thamke Infal Dimapur lambi gi maru oina tangpupi gi mafam singda lambi da pukri macha macha dongna pot hole kaya leire masina miyamna lambi chatok chashin tawda chawna kudong sadaba mayuknare ataba matamda sarkar na miyeng changbiu haina lamda madong gi praja singna sarkar gi pukning singshilakle Kumbi bazar mandopta ngasi lemna mitlaing bagi kem ama pangthokre
Siza Eye Care Foundation ki makhada Desam Kumbi Unit Council amadi Society New Kumbi na sinduna pangthok kiba kem aduda MLAS Birasu laktuna yangsin ke mioi chamanga rom midlayang ke Handloom Handicraft amadi Can and Bamboo gi lamda khucha hairaba artisan singna matau karamna self-help group senduna makogi sel thungi phibam phagat hangadage haibagi matangda nomagi oiba awareness mobilization camp ama ngasi thanga kendragi manung chanba kaibul sangam thana lekai fawoibi akong jamba community hall da pangthokre tongan ba mioi kyana sarugya ki bathoram aduda MSCE gi officer agni bala amadi KS nipa masana matau karamna self-help group semgadage haibadu khangan ke Apunba Manipur kanba imaloki sahi gi apunba mifam MDU hall da pangthoktuna ing solusingani tara taret tagi taramapal fawbagi thau pugadaba sing khankre Panjabam Sakibu President Kangabam Ibeyai Mabu General Secretary oina khankre Auzamukan naten babyan telobjere Irudio Coaching Institute Kesampa Thautom Lekai behind Baigo Hotel admission opens for 5-month CBSE foundation course for class 11 science timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Tesampa Thautom Lekai behind Baigo Hotel. Contact number 8131025634. Saiji TMT Bharasi latest German technology season aduna state of art factory Guwahati na puthok chabani. Masigi Bharasi han basundokpa product oidana calling zade taken day matamil kali amadi amaga hazin beheli. Masi ayamba achauba government agency singna approve tawrba makhalgi TMT bar ne. Saiji TMT bar. Delicious cookies from Likla Bakery. The first Infiltrate Show 2017. Participants from all over India and foreign countries. Shopping, eating and fun under one roof with free lucky draw on 28 July to 10 August. Hafta Council Bung Palace Compound organized by Socialist Students Union of Manipur. For booking contact 8974681027. Heart operation lising tara mangagi mathakta pangthokraba world class heart transplant surgeon Dr. Ajoy Kolna Sky Hospital Rims Road Imphal da open heart surgery bypass surgery amasung makal makhagi heart operation Sky Hospital la pangthokjaragani angangidi OT amasung hospital charge free oigani loinana Dr. Ajoy Kolgi heart surgical OPD gi khudong chab lejagani akup marul gi damat Sky Hospital gi reception ga tanabi Break matung dumyam bo amkan taram nokchre Mahud Minister Sham Kumar na ngasi Thawal Municipal Council gi mihusing unaduna Municipal Council sigi makhada kari sakot thorang pakhat pa yabagi habadu yang sinkre Kongsada duda Mahud ki Director Git Kumar Thawal Municipal Council gi Chairperson T.S. Shamo yauna atai councillor sing susarukya ke Municipal Council gi conference hall da pangthokpa khana naina baduda Minister Sham Kumar na Thawal Municipal Council gi makhada pakhat pa yaba thabak pakhat minasi haike Sini kalau ada sih kayak berapa? Ada kalau engineer maksudnya si boleh berapa? So liau na file di kalau liau na sahaja kalau dengan si government property baru property mana yang boleh jadi government lebih semua sebenarnya si beri banyak aja deh, sebenarnya ada sih. BJP Bisnupur Mandal na Sinduna National for Security Eki Makada Cheng Phangdana Ladiba Amadi Lakadoriba Panchayat election gi matangda khana nainaba mifam ama ngasi Posangba Maning Lekai Community Hall da pangthokre Kendra gi BJP gi maroi ba thaububa mi kyana sarugya ki ba thoramaduda wangang ki ba singna phongluk na khibada tha mari gi phangdana leiriba PDS ki polam singasi kadai da manglibano haibadu thidoktuna maraleba sing cherak pisi haiba wafam sing phongluk na khe Muslim Singi Idul Fitr ka mari leinana kairau Kendra gi MLA Rameshona Kendra sigi manungda leiba Muslim Singi Yumthong Kuding da hanbo oina cheng KG taret yenthokre Pangal Students Organization PSO amadi All Manipur Muslim Development Organization anina punna sinduna mapalak suba oina iftar party ngasi hata dalaiba minority girls hostel da pangthokre Thoramadu MOBC gi Parliamentary Secretary Muhammad Asabuddin Amukogi Advisor KT Rahman Musugi President Buchi Mayangnambam Amukogi General Secretary Sanjoy KSO Manipur gi President Muhammad Aziju Rahman
Minority Commission gi Chairman Dr. Said Burhaudin na chingba mi kya na saruk yake Wangoi Kendra gi manung chanba top sifai me lekai makha lekai amadi awang lekai da handaki ichauna yum thumjin khraba singda tengbang Oina Kendra sigi MLA Oinam Lukhoi gi miyeng makha da cheng Hawaii thum thong na chingba yenthokre Ministry of Information and Broadcasting gi Directorate of Hill Publicity Naga and Manipur region na sinduna India government na paikhatliba flagship program sing miyam da khanganabagi akhanaba outreach program ama Churachandpur gi S Molen Khul da pangthokre tharamadu da ADC Churachandpur gi member Grace Jamnu SDO Singhat James Selal Hangsing Molen Khul gi chief Lekhojang Tokthang su sarukya ke tharongi saruka mo oina miyam gi khongsat ama su pangthokhe Haudu sanor gi Paulo Virase Ngasi sanabagi pauda June tara mangadagi tara Nepal fauba Serbia gi Novirat pangthokiba Serbian Youth International Championship Under 15 Boys Single Badminton da silver medalokraba Paugilen Lodgen ngasi Imphal Airport da taram okre KSO General Headquarter gi President Yauna atei thomi sing amade imung manungna mahakpu okpa aduda sarukya ke Paugilen kangchup tagini hojikna langol da leiri Mahak Gopichan Academy gi sanaroini Mamang Sahida Pangthokiba Meghalaya State Level Under 15 to 17 Boys Championship ta su winner oike KSO gi President Pautingthang Lufengna Paugilen na medal lorpa si state asigi tanatana lebak asigi su sawtok saningai ni makata na lamdam asigi mingsat purak pangamna na bag government na miyeng changbiu haike Paugilen na handak gold lobo ngamdraba su silver medal fangpa si nungai ba fawi thag asi yongna na bahona bada mateng pangbirakiba yunggi ahalaman coach amadi KSO bu thagat pa phungdokhe Won the silver medal, though I have regrets for not winning the gold. I'm grateful to my parents, SDBA and KSO for their prayers and all their hard work to get me to the international level, and I hope they'll keep supporting me. Thank you. Kathmandu da pangthokiba Open World Games 2017 da India gi mo sinduna saruk yaruba Manipur gi nupa amasung nupi gi jit kundo sanaroi tarataretna punna gold medal kunmathoi silver medal ama bronze medal ama lorkre saruk yaruba sanaroi sing coach amadi official sing ngasi Imphal Airport ta harauta yamna okre tungda jit kundo Association of Manipur na sinduna yairipok maike gi sanaroi taret yairipok Bisnu Naha Community Hall da harauta yamna okre Tharamadu da Kendra gi MLA Megasandra yauna miyakyana saruk yaduna sanaroi taretta kudol piduna pungning thawatke Amarom da Kathmandu da pangthokiba Open World Games da KG humpunipan da gold medal fanglaba Okram Resikanta bu Thawbal Okram da lekai miyamna amade Thawbal Municipal Council na harauta yamna okre Manipur da canoeing and kayaking gi national event pangthokpa yabagi khudong saba sarkar asina pirabade Indian Kayaking and Canoeing Association na thabak paikhatnaba sem saba leiri haina association gi president SM Hasim na ngasi thangwiban hizam lekai da leiba association gi president Jotin Waikong gi yumda pangthokpa pawgi mifam da phongdokre IKCA na insolutioni kunda pangthokadaba Tokyo Olympic ta discipline asdagi medal longnabagi pandam thamne masigi mangoina na national amasung international event pangthokpa pami masda leiriba sarkar asina ayaba pirabadi darkar oiba thabak sing paikhatnaba sem sare haike and take a policy, make a policy and take a decision that all state players should be employed in the state. That is very important issue. So that players will be, Manipur will do some things. Today you people are producing the players here. The best players are going for service for another states, another central government. That is not a meaning for your players. You keep your players here by providing services as per their performance, as per their education. That is very important. Makatana sanabagi pawwe ng thogdamdagi fangbigani. Kunmathoi Super Sub-Junior Boys Inter-District Football Tournament ki ngasi sanakiba match ta District Sports Association Bisnupur na District Sports Association Kakching
maithiba pikre All Manipur Football Association gi mieng makhada tha sigi tang kundagi team tarukna group ani thongna khairuktuna Kumbal Lampak Artificial Turf Ground Sathariba Tournament asigi ngasi sanakhiba match ta District Sports Association Bisnupurna District Sports Association Kakchingbu goal mari amada maithiba pikhibani District Sports Association Bisnupur gi mai pakpagi goal singadu L Ajendrana match ke kuntra mari subamadi nipu taruk suba minita goal ani sankhe atopa goal ani aduna N Abungton amadi MZ Lina match ki humputra manga amadi humputra 3 suba minita sanduna match asi mai pakhibani match asi da Kiba DSA Kakchingi Amatangaraba Goladu K Abdul Rapna Merski Kunitoi Subaminita Sanki Match Asida District Sports Association Bisnupurgi Sanaroi MZ Lida Match Conduct Kiba Refrina Yellow Card Utki Sathariba Tournament Asigi Haying Tilpung Ahum Tabada Impal East District Football Association Namadi Impal West District Football Association Ga Ashanagani Thasi tang tara taritegi kunmathoi phauba Sinagi Guangzhou da pangthokiba BRICS Games da India team da saruk yaduna medal lawraglaba Manipur gi Wushu sanaroi singa si Imphal gi International Airport tholakpada Wushu Association of Manipur gi thaupuba singamadi sanaroi singi imung manung gi myoi singa harau tayamna okhre India team da nupa amadi nupi Wushu sanaroi Nepal amadi official ahum punna myoi taramathoi saba team asida Manipur gi sanaroi mari amadi official ama saruk yakhe pangthokiba championship aduda Indiana gold ani silver ani bronze ani punna medal taruk lawkhibada Manipurna gold ama silver ani amadi bronze ama punna medal mari lawkhibani championship aduda M Gyandasna Taiji Kwan event da gold A Tosi Balana Sangkwan event da silver amadi K Bidyasuri Sanuna Taiji Kwan da silver lawkhi L Sanatombina Taiji Jian event da bronze medal lawkhibani India ting because Sasida Nanda Mayang Lambamna attain ba matam da phangkiba coaching gi awaba kaya mayok narabasu thawai haksang yauna tambi takpi kibigi mahina ngasidi medal sing asi lobungam khibani haike Gopal da magi thama je khigi da mi sumba jam chawba tambi se sumba ge training je tham tak je da jam ten ba matam oda so phang ba na pena hai ba magi performance ki magi peak level yo na ubara ya awabu ki matak so Gopal city center ke no we da temperature su ya wang da sana magi 44 degrees Celsius ka du yo duna wana bana ge hakta Taranipal Suba S Birendra Singh Memorial Super Division Football League ki ngasi sanakiba match ta NCC Khongampat amadi Manipur Police Sports Club mai pakre Imphal West District Football Association senduna SKYC ground awang sangmaida thasigi tang kundegi team tarena saruk yaduna sathariba Taranipal Suba S Birendra Singh Memorial Super Division Football League ki ngasi sanakiba ahanba match ta NC Club Khongampat na yumbu SKYC awang sangmaibu gol ani sinoda maitiba pikre match asida mai pakiba NCC Khongampat ki gol ani adu NG Mochana match ki nifutaruk suba mari humfutaruk suba minita sankhibani match asida NCC Khongampat ki sanaroi N Herojit amadi SKYC awang sengmai gi N Prakash da match conduct tokiba referee na yellow card utki league asigi ani suba match ki sanakibada Manipur Police Sports Club na YDO haino khongneng bi bu gol ani sinoda maitiba pikre Manipur Police Sports Club ki mai papu ki gol ani du kantana match ki nipu manga suba madi yangkai suba minita sankhibani match asida su YDO haino khongneng bi sanaroi ke kiran amadi Manipur Police Sports Club ki Khem Bhadu Kumar da match conduct tokiba referee na yellow card utki Sathariba League asigi mathangi match thasigi tang kunmerigi nutilpung ama makai tabada BMSC tabung khok amadi SKYC awang sengmaiga sanagani ani suba match nutilpung ahum tabada YWC malom amadi YDO haino khongnembiga sanagani Hayeng ground asida Kulumdoi Suba L Sangita Devi Memorial First Division Football League ki ahanba match oina nungtilpung ama makai tabada WSC ngairangba madi YSC High School ga sanagani ani suba match nungtilpung ahum tabada SCK Kodong Pupi amadi Thau Thangmaiban ga sanagani Singthang Larimbi Kang Association Nambol Bamdiar Kangkutna Singthang Larimbi Kang Association Nambol Kangkut Pumaiti Babiduna Sahi Sigi Humpuni Tuishuba Sar Sorsan Singh KCSI CVE Memorial Likam Knockout Open Kang Tournament ki final sangkre
फाइनल दा LSK कांकुट वांगोई गा सानरगनी मणिपुर कांग एसोसिएशन की मियंग मखादा सिंजमई कांग एसोसिएशन सिंधुना ममंग थागी टांग कुनमापल की कांकुट तारा निथोइन ग्रुप मरी थोंना खाइदोक्तुना सिंजमई ना मनापल मकै कांगचंग दा चथरिबा सही सिगी हुंपुनिथोइ सुबा सर सुरचान सिंह KCSI CBE मेमोरियल लिकम नॉकआउट ओपन कांग टूर्नामेंट की ngasi sanakhiba ani suba semifinal match ta singthang larimbi kang association nambol bamdiar kangkhutna singthang larimbi kang association nambol kangkhutpu panjil taramanga tarada maithibu biduna final sangkhibani All Manipur Football Association sinduna thasigi tang kundigi khomalampak artificial turf ground da team tarungna group ani thongna khaidukuna chathariba Kunmatui Suba Sub-Junior Boys Inter-District Football Tournament Saruk Yagadaba Imphal West District Football Association team Siam Nabagidamak Haukiba Tangkungi Ayuk Pung Tare Tabada BMC Ground Tabung Kokta Pangtokiba Trial Selection Digi Kankalaba Sanaru Singamadi Official Singna Sijinagadaba Jersey Amadi Uniform Sing Yentopuki Thoram Mapal Kangjibung Deleba Association Sigi Office Ngasi Pangtokre Football masana sibu yamna pamjaramba laikhidraba sije guru mayum mani sarma gi mingda hana MBBS yu wahengbam lekai gi member oiramba hanjabam buddha sarmana sponsor toba uniform amadi jersey sing yentopugi thoram maduda Imphal West District Football Association gi Vice President amadi coach M Ratan Kumar Assistant General Secretary I Setan Executive Member P Sursan coach P Sunil Kumar amadi and Tombasu Saruk Yake E Santosna Imphal West District Football Association ki team captain oiragani FCC license holder KS Ratanna coach amadi W Mobisana team manager oigani thoram asiga mari lenana Ice Budana masana asi hena phagalhanabagi damak hagulagliba angang singda nauna thauna hanabagi damak uniform sing asi mateng pangbani haiki Imphal West District Football Association ki ahanba match hayeng Imphal East District Football Association ga sanagani Thagat jari boyai Maka tawa pau da ngasi nomagi oiba yang ngasagi pau. Ngasi gi oikiba yang ngasagi pau da ICAR nampel pati gi pirpa pau gi matung ina ngasi gi kwari gi sakiba Celsius degree kunmapal dasmik mari. Kwari gi ingba Celsius degree kunitoi dasmik mapal. Nungsit yaw waising manil gisang ayukta sa da marputra mga nungtinda sa da humpunipal oike. Ngasigi nung suki bagisang swino dasming nipal millimeter ni. Hausi aroy bada maroy bapaw amukhan na pisari. Lagi ba tangkun mga dagi inter-district bus service samadi city bus service Chief Minister N. Biren na haudok lagani. Manipur ki Home Guard personnel sinna matik saba tolo piu haiduna ngasdagi kongjang changshin ba hokre amade sangai kanana bagi matang da ke bulam jawgi akoi bada leiri ba khunja singoi ba nimit nini gi consultative workshop pangthokre ngasi gona dia stibina pizza pa matang solution jare ning ta biru singba mukahna kurum jare
ISTV network की माइकई दगी खंगनजबा monthly subscription due लेबा ISTV cable service provider सिंगदा वफम खरा खंगनजरी मदुदी अदोम की थिफम तोकबा monthly due सिंग अदु चलिबा जुन की तांग 15 फावगी मनुंगदा सेंगदोकपियु हाइबा मतम असिगी मनुंगदा थिदोक्तबा cable service provider सिंग अदुगी सिग्नल अदु जुन की तांग 16 तगी ककलगनी खंगनजरीबा Secretary General ISTV network ISTV network की माइकई दगी खंगनजबा monthly subscription due लेबा ISTV cable service provider सिंगदा वफम खरा खंगनजरी मदुदी अदोम की थिफम तोकबा monthly due सिंग अदु चलिबा जुन की तांग 15 फावगी मनुंगदा सेंगदोकपियु हाइबा मतम असिगी मनुंगदा थिदोक्तबा cable service provider सिंग अदुगी सिग्नल अदु जुन की तांग 16 तगी ककलगनी खंगनजरीबा Secretary General ISTV network Nakani aigi janabibu Jabini mogi mapok tapok abana Nakaray hinhandiyo Sise Nakada hinhandiyo Hi, Alia, you came. What about the evening press shoot? Don't worry, let me help you now. What? Shiny hair? But this harsh sun will make your shine go. Just wait and watch. Oh God, the press! But you're not ready. I'm always ready to shine. With Amla Pearl Complex, new Sunsilk Black Shine makes hair shiny. Day or night, shine always by your side. Uranus Tutorial Center, Kesampat Lemazam Lekai near Community Hall. A new era for medical aspirants and step for medical entrance. Admission opens for integrated regular medical course. Class starts from 26 June 2017. Class 11 Foundation course. Class starts from 22nd June 2017. Facilities available. Hostel for boys and girls. Van service. Supply of study material. For details, please contact VTC Office Kesampat Lemazam Lekai near Community Hall. Department of Civil Engineering, National Institute of Technology, Manipur, Tagyalpat, Manipur 795001. The admission process for BTech in various branches for the academic session 2017-2018 in National Institute of Technology, Manipur has started. Choice filling, an online process will be open from 15 to 26 June 5 p.m. including Sundays. Candidates are hereby advised to register for choice of any institute and engineering discipline branch. Choice filling process can be done either at home, cyber cafe or any place where internet is available. However, NIT Manipur has opened a help center at NIT Manipur Langol campus for the interest of the public and provides service to the candidates and parents along with counseling. For further details, please contact Dr. Potsangbam Albino Kumar, Head and Associate Dean, Students Welfare, Civil Engineering Department. Phone number 872-9971-906 or 7085647591 from 10 a.m. to 5 p.m. La ehozikti khwaidagi kanba mapangal galoina Black Tiger Cement lengba sungam ngamu खंगनजबा इम्फाल वेस्ट डिस्ट्रिक्ट की मखादा लेबा ग्राम पंचायत की प्रजा सिंगदा स्वच्छ भारत मिशन ग्रामीण की मखादा युमथोंग खुदिंगमक्ता सैनिटरी लेट्रिन अममम साननबगी खुदोंग चाबा पीदुना लागली हौजिमक्सु खुदोंग चाबा असि अदुमक पिजरी मरम मदुना इसागी सैनिटरी लेट्रिन साबी हौद्रबा प्रजा सिंगना इसागी लेट्रिन अममम साबी हौननबा अकुप मरोल अमसुंग फॉर्म मखागी ऑफिस असिदगी ऑफिस अवार मतमदा तानरबा अमदि फॉर्म लोबिरबा यागनी फॉर्म लोब लाप बेनिफिशियरी की आधार कार्ड जेरोक्स कॉपी अममसु यौबीरकदबनी ऑफिस मफम इम्फाल वेस्ट PHE डिवीजन PHED लम्फेलपाट मणिपुर खंगनजरीबा शेष लोकेंद्र सिंह मेंबर सेक्रेटरी DWSC इम्फाल वेस्ट डिस्ट्रिक्ट मणिपुर
your next tournament. Let us more badminton to have these youngsters coming onto the world scene. Absolutely, I think especially in the women's singles we see a lot of changes and we see a lot of new nationalities coming into the top 4, into the top 8 hui ani changlak tuna leire tha sigi tang kun gi nungthil punga marom tabada singjamai thong maya dagi lamangna duna leiramba hui ani changlak tuna leire mapuna athuba matamda matik chaba praman pibiraga lawina ba makhagi mobile number asida contact tobiraknaba ISTB gi khutang da paujinjari mobile number 8132856538 natragana 8787646515 hui ani changlak tuna leire tha sigi tang kun gi nungthil punga marom tabada singjamai thong maya dagi lamangna duna leiramba hui ani changlak tuna leire mapuna athuba matamda matik chaba praman pibiraga lawina ba makhagi mobile number asida contact tobiraknaba ISTB gi khutang da paujinjari mobile number 8132856538 natragana 8787646515 Class Hausare Manipur University of Culture ki ani sub semester ki class jun ki tang traga mapan degi hausare maram masina oza sing amasung satra satri singa college ta lakpiduna akuba marol lawidana bakhangan jari Class Hausare Manipur University of